Good morning. Welcome to my class. Ngasigi ekoi class se ekoi horasi ko. Aduna ngasi ekoi na tawgadoriba class si ekoi sering ama loikhre natra sering adugi mathang chatharakpa oina ngasi di wareng ama tawse. Wareng si Mina kari hai higadege haiba khwairapkam chawba singna iba waring si ekhoi ngasigi oina mase tamba hause ada ahanbada khwairapkam chawba kanano haibasi khangnabagi damakta aikina khwairapkam chawbagi maramda kharadang hairake ko nakhoi yaradi lairik loina payo ai waring nina ko lairik se parake aduga noina matang matangi ꯑꯩꯈꯣꯏꯒꯤ ꯅꯣꯏꯅ ꯈꯪꯕꯗ ꯋꯥꯒꯗꯕ ꯋꯥꯍꯩꯁꯤꯡꯒꯤ ꯑꯥꯔꯊꯗꯨ ꯑꯩ ꯍꯟꯗꯣꯔꯛꯀꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯣꯏꯅꯃꯛ ꯄꯥꯏꯌꯨꯀꯣ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯔꯥꯛꯀꯝ ꯆꯥꯎꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯔꯥꯛꯀꯝ ꯆꯥꯎꯕꯁꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯈꯨꯠꯃꯥꯕ ꯀꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯏꯕꯅꯤ ꯀ꯭ꯔꯤꯇꯤꯛꯅꯤ ꯀꯣ ꯑꯗꯨꯒ ꯑꯣꯖꯥꯁꯤ पोखिबसी लिसिंग अमगा चनिपान मरफुद्रा मंगा को 1895 ता पोखी मागी पोखफमना उरिपोक सोवनथिंगेल हाइबा इम्फाल की मफम अमदनी दुगा ओजागी क्वालिफिकेशन सिना आईए फर्स्ट ईयर फाउबा तमखी अदुगा ओजा ओइबना सिनफम ओइखी को ओजा ओइबसी सिनफमनी ओजासी कबीनी अदुगा अयीबनी अदुगा मासे कनो समालोचक हाबदि क्रिटिक को अदुना हिरम खुदिंग वक्ता अदु ख्वाइगी मरुइना ओजासिना अखोइगी इरमिबा हिरम खुदिंग वक्ता को वारिंग गिदि लमयान बहाइने लमयान बने कबीनी अदेगी सेरेंग इबबु कबी हायदना को सेरेंग याम फजबो ओजागी लई अदेगी ngasi अखोइना वारिंग नि तमदोइसी वारिंग गिदि ओजा कोई खराबकम चावब सिंसी लमयान बनी हाइने को अदुगा ओजाना इरंबा लाइक खरा आई हरके छात्र मचा कानबवा फिदम वखल की इचेल मसी मयाम से वारेंग आतनी अदुगा मणिपुरी साहित्य की इहान हानबा ऐतिहासिक कोई नोवेल उपन्यास ने हाइबा लवंगलता से ओजा की खुदोलनी ओजा ने इबिरंबनी थाइनेगी लेरांग हाइबा सेरेंगी लाइरिक अमसु इबिरमी अदुगा ओजासी ओजाना तौरिबा साहित्य की दान म्यामसिगी दमकता ओजासी साहित्य रत्ना मणिपुरी साहित्य परिषदना साहित्य रत्ना अवार्ड सी पीकी को ओजादा दुगा ओजासी लिसिंग अमगा चमापल यांखै 1950 दा संसार थादोकी नसीना आइना मते खरदंग पल्लिबसिना खुगी खैराकम चावबसिंगी मागी मरी लेनबा वफम खरनी हेनना नखोइना सिदगी खंगनिंगसु अदुम फंगनी ngasiगीदी सिगी मतेक्सिदा ओजागी मसक ताकपसे आई लोशिलगे अदुगा ngasiगी अखोइना तवगदोरिबा परा मीना करी हाइखिगदेगे वारिनी असंगबा वारिनी अदुना मसी पाठ खाइदोगा आइना ताकलकनी ngasi अहानबा पाठनी तौदोरिसी इहान हानबदा वारिंग हाइबसिना पीगदौरिबसी एखोइदा कानबा को पुंसी सिदे हिंगबदा संगद्रबा याद्रबा कानबा वा खरा वारिंग हाइबसिना ताकतोरिमने वारिंग गिदी पांदमसे मसिनी को अदुगा ngasiगी एखोइना तौगदौरिबा कोई खैराकम चावबसिंगी मीना करी हाइखिगदेगे हाइबा वारिंग सिगी समलकपा आई हान नखोइदा खरा हाइगे मीना करी हाइखिगदेगे हाइबा वाफमसे पुंसीदा हिंगबदा अखोइना समाज अमा लिंगदुना हिंगिबा मियोइबददी यामना मरु ओइबा वाफमनी कइनो हाइबा मतमदा सोसाइटी समाज अमददी अखोइना तौनिंगे हाइदुना पुंगतौ तौबा यादे समाज की आइन लई नत्रा अदुना करिनो हाइबदा अखोइना करिगुंबा थबक अमा तौबदा को इसागी इरनाइनी हाइदुना आइना तौनिंगेना पुंगतौ तौबा आइना हाइनिंगेना पुंगहाइ हाइबा चानिंगेना पुंगचा चाबसे मसी यादे
ꯑꯁꯤꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯛꯏ ꯑꯗꯨꯅ ꯋꯥꯔꯦꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯅ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯤꯔꯤ ꯀꯔꯤ ꯍꯥꯏꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯃꯁꯦ ꯐꯅ ꯂꯧꯕ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯀꯥꯟꯅꯗꯕ ꯑꯃ ꯀꯥꯟꯅꯗꯕ ꯑꯃ ꯄꯣꯠ ꯑꯃ ꯂꯩꯔꯗꯤ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠ ꯂꯣꯏ ꯂꯩ ꯑꯗꯨꯅ ꯑꯏꯕꯁꯤꯅꯁꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯥꯟꯅꯕ ꯑꯣꯏꯅ ꯂꯧꯕ ꯁꯤꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯂꯧꯕ ꯑꯃꯅ ꯃꯁꯤꯅ ꯄꯨꯟꯁꯤꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯗꯕ ꯆꯥꯎꯈꯠꯄꯗ ꯑꯩꯈꯣꯏꯗ ꯊꯤꯟꯊꯍꯟꯕ ꯃꯥꯡ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯄꯟꯕ ꯍꯦꯛ ꯄꯤꯕ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯅꯤ ꯋꯥꯔꯦꯡꯁꯤꯗ ꯑꯏꯕꯅ ꯎꯠꯂꯤꯕꯁꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯋꯥꯔꯦꯡꯁꯤ ꯄꯥꯔꯛꯑꯒ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯋꯥꯔꯦꯡꯁꯦ ꯁꯥꯡꯉꯕꯁꯨ ꯁꯥꯡꯅ ꯄꯥꯗꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯥꯔꯊ ꯈꯪꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯅ ꯄꯤꯔꯤꯕ ꯋꯥꯐꯝꯁꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯇꯨ ꯌꯦꯡꯉꯣ ꯑꯩꯅ ꯁꯤꯗ ꯎꯠꯂꯤꯕꯁꯤꯗꯤ ꯃꯔꯨ ꯑꯣꯏꯕ ꯃꯇꯥꯡ ꯈꯔꯗꯅꯤ ꯋꯥꯔꯦꯡꯗꯤ ꯅꯣꯏ ꯂꯥꯏꯔꯤꯛꯇ ꯌꯦꯡꯉꯨꯀꯣ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯠꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯅꯤꯡ ꯏꯈꯥ ꯇꯝꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯁꯤꯗꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯂꯧꯖꯔꯕꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯑꯊꯣꯏ ꯑꯍꯦꯟ ꯅꯥꯏꯅ ꯃꯤꯈꯥ ꯄꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯆꯨꯝꯕ ꯋꯥꯅꯤ ꯁꯤꯅ ꯀꯩꯅꯣ ꯇꯥꯛꯏꯕꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯃꯤꯑꯣꯏꯕꯅ ꯆꯠꯂꯤꯕꯁꯦ ꯃꯁꯤ ꯑꯉꯛꯄꯅꯦꯕ ꯀꯔꯤꯒꯤ ꯉꯛꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯁꯦ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯐ꯭ꯔꯤꯂꯤ ꯄꯣꯛꯂꯛꯏ ꯔꯨꯁꯣꯒꯤ ꯑꯃ ꯂꯩꯗꯅ ꯕꯣꯔꯟ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏ ꯐ꯭ꯔꯤꯂꯤ ꯄꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯆꯦꯟ ꯐꯥ ꯂꯩꯔꯦꯅ ꯀꯩꯒꯤꯅꯣ ꯁꯣꯁꯥꯏꯇꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕ ꯁꯃꯥꯖꯀꯤ ꯂꯩꯔꯤꯕ ꯑꯊꯤꯡꯕ ꯃꯌꯥꯝ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯅꯥꯟꯊꯣꯛꯑꯒ ꯆꯠꯄ ꯉꯝꯗꯦꯕ ꯀꯣ ꯑꯗꯨꯅ ꯑꯏꯕꯁꯤꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯦ ꯅꯤꯡꯈꯥ ꯇꯝꯅ ꯄꯣꯛꯂꯛꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯃꯥꯟꯅꯗꯦ ꯃꯁꯥꯏ ꯈꯔ ꯃꯅꯤꯡ ꯇꯝꯕ ꯃꯤꯈꯥ ꯄꯣꯟꯕ ꯑꯗꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯅꯥꯏꯅ ꯃꯤꯈꯥ ꯄꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯕ ꯁꯃꯥꯖꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯣꯏꯒꯦ ꯑꯩ ꯇꯧꯅꯤꯡꯗ ꯇꯧꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯄꯨꯔꯥ ꯑꯣꯏꯅ ꯃꯥꯅ ꯁꯃꯥꯖꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯏ ꯑꯌꯥꯝꯕꯗꯤ ꯀꯩꯅꯣ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯏꯁꯝ ꯁꯝꯅ ꯍꯥꯟꯅ ꯍꯥꯏꯔꯕꯗ ꯏꯆꯝ ꯆꯝꯕ ꯋꯥꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯠꯅꯔꯤꯕ ꯆꯠꯅꯕꯤ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤ ꯏꯄꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤ ꯑꯍꯜ ꯂꯃꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯗꯗꯤ ꯁꯨꯃꯥꯏꯅ ꯐꯝꯃ ꯆꯥꯅꯤ ꯁꯨꯝ ꯇꯧꯅꯤ ꯍꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯨꯒꯥꯏꯔꯒ ꯆꯠꯄ ꯉꯝꯗꯦ ꯏꯃꯨꯡꯗꯨꯒꯤ ꯆꯠꯅꯕꯤꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯀꯌꯥꯁꯤꯅ ꯁꯦꯝꯃꯛꯏꯕ ꯁꯃꯥꯖꯅꯤ ꯑꯗꯨꯅ ꯆꯥꯎꯔꯛꯑꯒ ꯁꯃꯥꯖꯁꯤꯗ ꯆꯠꯅꯕꯤ ꯀꯌꯥ ꯃꯔꯨꯝ ꯉꯥꯛꯇꯨꯅ ꯂꯩ ꯁꯤꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯂꯨꯍꯣꯡꯉꯒꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯐꯤꯖꯦꯠꯁꯤ ꯁꯦꯠꯀꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯒ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯄꯥꯝꯖꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇꯪ ꯍꯦꯛ ꯇꯧꯖꯒꯦ ꯇꯧꯔꯛꯄꯗ ꯀꯅꯥꯅ ꯀꯔꯤ ꯑꯃ ꯍꯥꯏꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯗ ꯏꯇꯣꯝꯇ ꯑꯀꯤꯕ ꯍꯦꯛ ꯄꯣꯛꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯃꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯑꯩꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯣ ꯔꯣꯛ ꯁꯛꯄ ꯄꯥꯝꯃꯦꯅ ꯌꯨꯝ ꯀꯨꯡꯅ ꯂꯩꯕꯗꯨꯗ ꯃꯥꯅ ꯗ꯭ꯔꯝ ꯅꯨꯡ ꯊꯤꯟꯗꯅ ꯑꯀꯨꯡꯕ ꯌꯨꯝꯗꯨꯗ ꯇꯧꯔꯗꯤ ꯌꯨꯝꯂꯣꯟꯅꯕ ꯃꯌꯥꯝꯅ ꯁꯥꯎꯔꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯃꯤ ꯀꯅꯥꯝꯇꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯀꯩꯅꯣꯒꯤ ꯑꯌꯦꯠꯄ ꯌꯥꯎꯗꯅ ꯑꯩꯅ ꯇꯧꯕ ꯉꯝꯕꯁꯨ ꯇꯧꯕ ꯌꯥꯗꯦꯕ ꯀꯔꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯦꯛ ꯂꯥꯛꯑꯦꯕꯀꯣ ꯏꯁꯥꯅ ꯆꯥꯖꯅꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯡꯖꯕꯗ ꯀꯅꯥꯅ ꯀꯔꯤ ꯄꯤꯕꯤꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯍꯦꯛ ꯄꯣꯛꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯆꯥꯕ ꯊꯛꯄꯗꯁꯨ ꯑꯩꯅ ꯆꯥꯖꯅꯤꯡꯗꯅ ꯂꯥꯡꯖꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯆꯥꯅꯔꯤꯕ ꯄꯣꯠ ꯅꯠꯇꯕ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯑꯎꯕ ꯃꯤꯅ ꯑꯩꯅ ꯁꯤ ꯆꯥꯔꯗꯤ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯄꯩꯁꯥꯁꯨ ꯃꯥꯅ ꯄꯨꯊꯣꯛꯆꯗꯣꯏꯅꯤ ꯆꯥꯗꯧꯔꯤꯕ ꯃꯤꯗꯨꯅ ꯂꯥꯡꯖꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯜꯂꯛꯑꯦꯕ ꯃꯁꯤ ꯑꯩꯒꯤ ꯁꯃꯥꯖꯇ ꯇꯧꯅꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯆꯤꯟꯖꯥꯛꯇꯨ ꯆꯥꯅꯗꯕ ꯑꯣꯏꯔꯗꯤ ꯎꯔꯒ ꯑꯎꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯂꯥꯛꯑꯦꯕ ꯀꯣ
मीना सेटनदबा करिगुंबा लेटिंग अमतंग हेक तौजगे तौबदा कनागी मपान तांगलुबदी नत्ते हाइबा खंगना पुकनिंगदा इचंग थोरुबा ngamde मीना करी हाइखिगदगी मीना तौनदबा करिगुंबा अमतंग इसाना पामजदुना नत्रगा अफबनी अईगी नत्रगा लेबाकी अफबनी हाइना खंदुना तौजगे हेक तौबदा पुकनिंगदा कनागी थोइसिन अमा यावदना अकीबा हेक पोई मीना करी हाइखिगदगी अदुना अइना समाज सेटनदबा ड्रेस अमा अइना पामजै हाइदना सेटके खलसु हाइ इनिंग तौना अइना टूरगा सेसगदौबदो मीना करी हाइखिगदगी हाइबा वाफमसे हेक्ता खलक्तना तौबा ngamde नत्र अदुगा लेबाकी अफबनी हाइना खल्लबा को अईगी नत्रगा लेबाकी अफबनी हाइना खनबा को खंदुना तौजगे हेक तौबदा पुकनिंगदा कनामतना अयोंदा इंसिनबा नाइद्रसु मीना करी हाइखिगदगे हाइना खलक्पा मतांगसु यावेबा तोंगानबा थबक चटनरिबा तौनरिबा सिनतबा लेबाकी ओइना कानागदबा अफबा थबक इसागिसु फगदबा अदुगुंबा तौगे खलक्पदा तोंगानबा थबक अमा तौगे हना खलक्पददी मीना करी हाइखिगदगे हाइबसिसु लाएबको असुमना मीना करी हाइखिगदगे हाइबगी कीबना अखोइना अफबा थबक कया तुंगहन्नदुना तोई अदुगा अमुक्सु अमरुमदा फत्तबा थबक कया तौगदबदगिसु मरुपकुमना खामी अदुना अफबा थबक कया अखोइना तौगे खलक्पददी मीना करी हाइखिगदगे हाइना तुंगहन्नदुना तोएबा मसिददी मांगजरेको हा मीना करी हाइखिगदगे हाइबा सिगी अखोइना अमुक मकन लेखाइ ताना मखादा हाइरखिनिको अदुगा अखोइना फत्तबा थबक ओइरबदी को सिदा हाइसे अदुगा अमुक्सु अमरुमदा फत्तबा थबक कया तौगदबदगिसु मरुपकुमना खामी ngsaigi मीना करी हाइखिगदगे हाइबा वाफमसे तौगदोरिबा अगी थबकतुना फत्तबा थबक ओइरबदी इशा मांगदबा समाजदा फजरोइदबा अदुगुंबा थबक ओइरबदी मसिना हाइबा मीना करी हाइखिगदगे हाइबा वाफमसिना अगी अफबा चानरबा मरुप अमना फत्तबा थबक अइना तौगे हाइबदा खामबीबदो अदुमाइना खामेबा हाइदी अमरोमदा फत्तबा थबक ओइरबदी नत्रा समाजदा मांगदबा इसागी मांगदबा थबक ओइरबदी मीना करी हाइखिगदगे हाइबा वाफमसे यामना अफबा मरुप अमा ओइना लौरेको अदुना मखासे येंगु अखोइना लाइरि असिगी मफम अतैदसु को खरा हाइख्रे मियोइबा हाइबा असिदी जीवनीदी हाइरगा जीव अतैदगी मखोइना तुंगानबा मगुल खरले जीव अतैगुमना मियोइबसु मसागी नुंगाइबा मसागी ओइजबा थीदबा यादे मदु नत्रबदी मखोइगी जीव ओइबा अदो तोपता मियोइबसिसु जीव खुदिंगमा हिंगनबगी दमक्ता लानफमदा मखोइना हिंगिबा अफमदुदा क्वास कोगी साहिंसाबो ओइरे सासादना नत्रा असुमाइना तवी अदुना मसागी ओइजबा खरा खरा लोइन थीबा जीव खुदिंगमा मियोइबसु जीवनी नत्रा जीवनीना मियोइबसु मसागी ओइजबसे ती को तुंगानबा नत्तेबा अदैदा जीव अतैगुमना मियोइबसु मसागी नुंगाइबा मसागी ओइजबा थीदबा यादे मदु नत्रबदी कैगिनो हाइबा तादि ngsaigi इसागी ओइजबा इसागी नुंगाइबा थीद्रबदी अखोइसे जीव हाइबदो अदु ओइररोय मदुगी ममिंगदो होंखरनी हाइनिको अदा खेनबा खरदी लेदोइनी मखासे येंगको अराम खौरांबना सिंगबा जीव अपुंबगी ओइबा असे मियोइबजसु लei तोइगुमसुं मदुगा लोइना लोइनना मियोइबदी अतैगी अफबा अतोपगी काननबगी दमक्ता मसागी ओइजबसु अमुक थादोक्तबा यादे मसिनिको सा अतैगा मियोइबगा खेनरिबसे मियोइबा ओइरबदी करी इसागी ओइजबा नुंगाइनबगी दमक्ता खनबा हाइबसिदी मियोइबनी मसे खल्ले मदैदा तुंगान मगुल अमा मियोइबदा यावगदबा सा अतैदगी तुंगानगदबा मा जीव अतैदगी तुंगानगदबा मियोइबा हाइबनिना अखोइना मदु करी मगुल नो हाइबा मतमदा कैनो अतैगी अफबा फननबा को लेमिनरिबा मयामसिगी फननबा खनबा अतोपगी काननबगी दमक्ता मसागी ओइजबसु अमुक थादोक्तबा यादे चखलकपा हाना चखलकलिबा ngasi अखोइना नुंगाइ नुंगाइरबा पोट क्या सिजिनबा मई फंगिबा तोइबा मयामसिबु
ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯊꯥꯗꯣꯛꯇꯅ ꯍꯣꯠꯅꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯖꯤꯕꯁꯤꯡꯒ ꯃꯤꯑꯣꯏꯕꯒ ꯃꯥꯟꯅꯗꯕ ꯃꯒꯨꯟ ꯑꯃ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯗꯤ ꯃꯁꯤ ꯍꯥꯏꯗꯣꯏꯅꯤꯀꯣ ꯋꯥꯔꯤꯡꯗꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯨꯞꯅ ꯄꯥꯗꯕ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯕꯗ 1 ꯃꯥꯔꯛꯀꯤ ꯀ꯭ꯋꯦꯁꯟ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯣꯕꯖꯦꯛꯇꯤꯚ ꯇꯥꯏꯞ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯋꯥꯍꯩ ꯄꯔꯦꯡ ꯈꯨꯗꯤꯡꯃꯛꯁꯦ ꯑꯥꯔꯊ ꯈꯪꯅ ꯈꯪꯅ ꯆꯠꯄ ꯇꯥꯕ ꯀꯣ ꯑꯗꯨꯅ ꯁꯤꯁꯨ ꯍꯦꯛꯇ ꯍꯪꯕ ꯌꯥꯏ ꯃꯤꯑꯣꯏꯕꯁꯤ ꯖꯤꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯖꯤꯕ ꯑꯇꯩꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯕꯒꯤ ꯀꯔꯤ ꯃꯒꯨꯟ ꯂꯩꯕꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯍꯥꯏꯗꯣꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯗꯤ ꯑꯇꯩꯒꯤ ꯐꯅꯕ ꯑꯇꯣꯞꯄꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯑꯣꯏꯖꯕꯁꯨ ꯑꯃꯨꯛ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯗꯗꯤ ꯃꯁꯤꯒꯤ ꯃꯒꯨꯟꯁꯦ ꯂꯩꯕ ꯇꯥꯏꯌꯦꯕ ꯃꯁꯤꯒꯤ ꯃꯒꯨꯟꯁꯦ ꯂꯩꯔꯕ ꯀꯥꯟꯗꯗ ꯃꯤꯑꯣꯏꯕ ꯀꯧꯕꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯂꯩꯗꯣꯏꯅꯦꯕ ꯈꯪꯉꯦꯀꯣ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯖꯤꯕꯗ ꯈꯔꯗꯪ ꯃꯌꯣꯜ ꯍꯨꯟꯈꯤꯕ ꯑꯗꯨ ꯃꯤꯑꯣꯏꯕꯗ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯌꯥꯜꯂꯔꯦ ꯍꯥꯏꯕꯗꯤ ꯖꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗꯀꯣ ꯖꯤꯕ ꯈꯔꯗꯃꯁꯦ ꯃꯥꯅ ꯍꯨꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯖꯤꯕ ꯈꯔꯗꯈꯔ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯄꯨꯔꯥꯗꯤ ꯅꯠꯇꯕ ꯑꯗꯨ ꯃꯤꯑꯣꯏꯕꯗ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯌꯥꯜꯂꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯅꯣꯏ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯨꯏꯒꯁꯦ ꯌꯨꯝꯗ ꯂꯣꯏꯅꯔꯤꯁꯦ ꯃꯄꯨ ꯅꯤꯡꯕꯗ ꯍꯨꯏ ꯍꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯕ ꯏꯟꯕꯗ ꯃꯤ ꯀꯥꯟꯅꯅꯕꯒ ꯇꯧꯕꯗ ꯑꯇꯩ ꯑꯇꯣꯞꯄꯒꯤ ꯁꯥꯒꯤ ꯖꯤꯕꯒꯤ ꯈꯨꯗꯝ ꯄꯤꯗ꯭ꯔꯕꯁꯨ ꯏꯅꯛ ꯅꯛꯄꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤꯁꯦꯀꯣ ꯃꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯉꯁꯥꯏꯒꯤ ꯀꯥꯟꯅꯕꯗꯣ ꯃꯤꯒꯤꯗꯃꯛꯇ ꯈꯟꯕꯗꯣ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯀꯣ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣꯕ ꯃꯤꯑꯣꯏꯕꯅ ꯑꯁꯣꯟꯕ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯟꯐꯝꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯇꯦꯡꯕꯥꯡꯅꯕꯗ ꯃꯁꯥ ꯀꯟꯖꯕ ꯉꯝꯅꯕ ꯃꯥꯒꯤ ꯀꯥꯡꯕꯨ ꯄꯨꯟꯅ ꯇꯥꯕꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯃꯌꯣꯜ ꯍꯨꯟꯈꯤꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯄꯨ ꯃꯁꯥ ꯃꯔꯦꯡ ꯑꯁꯨꯝ ꯂꯣꯡꯊꯣꯔꯛꯇꯨꯅ ꯃꯄꯨꯡ ꯐꯥꯔꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯔꯦ ꯋꯥꯍꯩ ꯄꯔꯦꯡꯁꯦ ꯌꯥꯝ ꯂꯨꯅ ꯍꯥꯏꯀꯣ ꯑꯩ ꯆꯝꯅꯕ ꯁꯤꯁꯦ ꯂꯥꯏꯊꯣꯔꯛꯀꯦꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯅ ꯑꯇꯣꯞꯄꯒꯤ ꯐꯅꯅꯕ ꯑꯇꯣꯞꯄꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯟꯈꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯀꯔꯝꯃꯥꯏꯅ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯩꯅꯣ ꯃꯤꯑꯣꯏꯕꯁꯦ ꯑꯏꯕꯅ ꯍꯥꯏꯔꯤ ꯑꯁꯣꯟꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯀꯣ ꯑꯗꯨꯅ ꯂꯥꯟꯐꯝꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕꯁꯦ ꯁꯤꯗ ꯑꯃꯅ ꯑꯃꯒꯤ ꯀꯥꯡꯕꯨ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯃꯤꯇꯤꯞ ꯑꯦꯖꯇ ꯂꯥꯛꯑꯣ ꯃꯥꯅ ꯊꯣꯛꯄ ꯂꯩꯔꯝꯕꯗꯒꯤ ꯀꯥꯡꯕꯨ ꯀꯣ ꯑꯩꯈꯣꯏꯁꯦ ꯀꯩ ꯇꯧꯔꯦ ꯍꯥꯏ ꯃꯇꯝꯗ ꯀꯥꯡꯕꯨ ナꯏꯅ ꯂꯩꯔꯛꯑꯦ ꯀꯥꯡꯕꯨ ꯅꯥꯏꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯕꯁꯤꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯨꯒꯤꯗꯃꯛꯇ ꯃꯥꯁꯦ ꯃꯗꯨꯒꯤ ꯂꯦꯞꯄꯁꯦ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯃꯃꯥꯡꯉꯩꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯥꯡꯕꯨ ꯅꯥꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯥꯏꯟ ꯀꯥꯅꯨꯟ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯐꯪꯕ ꯆꯥꯅꯕ ꯃꯇꯝ ꯑꯃ ꯂꯩꯈꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯀꯥꯡꯕꯨꯗꯨꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯀꯥꯡꯕꯨꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯄꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯣ ꯑꯁꯤꯅꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯀꯥꯡꯕꯨ ꯄꯨꯟꯅ ꯇꯥꯕꯗꯒꯤ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯒ ꯃꯥꯏ ꯀꯥꯡꯕꯨ ꯈꯠꯅꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯔꯛꯇꯕ ꯅꯠꯇ꯭ꯔꯒ ꯁꯥ ꯇꯥꯟꯕꯕꯨ ꯆꯠꯂꯦ ꯃꯇꯝꯁꯤꯗ ꯌꯥꯎꯅꯤꯡꯒꯦꯔꯥ ꯌꯥꯎꯅꯤꯡꯉꯣꯏꯔꯥ ꯑꯩꯒꯤ ꯑꯇꯣꯞꯄꯁꯤꯡꯁꯤꯅ ꯑꯩꯒꯤ ꯀꯥꯡꯕꯨꯒꯤꯗꯃꯛꯇ ꯂꯦꯞꯇ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯂꯦꯞꯄꯛꯑꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯉꯁꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯛꯄꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯀꯣ ꯆꯥꯎꯈꯠꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯋꯥꯐꯝꯁꯤꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯇꯧꯔꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯏꯕꯁꯤꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯀꯣ ꯑꯗꯨꯅ ꯐꯖꯅ ꯑꯃꯨꯛ ꯄꯥꯁꯜꯂꯨꯀꯣ ꯁꯦ ꯃꯈꯥꯁꯦ ꯌꯦꯡꯁꯤꯀꯣ ꯃꯇꯨꯡ ꯑꯁꯤꯗ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯀꯤꯅꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯃꯁꯤ ꯍꯥꯏꯁꯦ ꯃꯇꯨꯡ ꯑꯁꯤꯗ ꯃꯁꯤꯅ ꯉꯁꯥꯏ ꯀꯥꯡꯕꯨ ꯂꯦꯞꯈꯤꯕꯗꯣ ꯃꯁꯤꯅ ꯍꯧꯖꯤꯛ ꯃꯥꯏ ꯀꯥꯡꯕꯨ ꯅꯥꯏꯈ꯭ꯔꯦ ꯀꯤꯅꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯀꯔꯤ ꯀꯤꯔꯤꯕ ꯃꯣꯏ ꯀꯥꯡꯕꯨꯗꯣ ꯁꯣꯛꯎꯅꯨꯍꯦ ꯃꯣꯏ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯗ꯭ꯔꯕ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯅ
ꯀꯥꯡꯕꯨ ꯅꯥꯏꯅ ꯂꯩꯈ꯭ꯔꯗꯤ ꯃꯗꯨꯅ ꯀꯔꯤ ꯑꯣꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜ ꯍꯥꯏꯕꯗꯨ ꯎꯠꯇꯅ ꯑꯇꯣꯞꯄ ꯑꯃꯅ ꯀꯤꯅꯅꯕꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯃꯈꯥꯁꯤ ꯌꯦꯡꯁꯤꯀꯣ ꯅꯪꯅ ꯑꯩꯕꯨ ꯀꯤꯗꯕ ꯌꯥꯏ ꯍꯣꯡꯕꯅ ꯆꯥꯎꯕꯕꯨ ꯊꯧꯁꯥꯗꯕꯁꯨ ꯈꯪꯗꯦ ꯇꯣꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏ ꯑꯃꯃꯝꯕꯨ ꯀꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯑꯗꯨꯕꯨꯗꯤ ꯀꯤꯗꯕ ꯉꯝꯗꯦ मसीगी लाइन से अंडरलाइन तौको से संदोकना ताकपदा एक्सप्लेनेशन बोर्ड की परीक्षा याम तोयना हंगबा असी क्वेश्चन निको असी संदोकना ताकपदा मुन्ना ताको मान हाइसे नंगना अइबु कीदबा याय इंडिविजुअल नि येंगपदा नंगना ए कीदबदी यायबको होंगबना चावबबु कनागुंबा अमबु इंडिविजुअल एन येंगपदा कीदबा यायबा थौसादबसु याय को अदुगा तोयगुमसुं अखोई अमममबु कीद्रबसु इंडिविजुअल ओइना अमममता ओइना येंगबदा कीद्रबसु अखोई अपुंबगी पांगल अखोईगी जात अदुबुदी कीदबा ngamde हौजी एंगो अखोई तोंगान बा कांगलुपनी हा मणिपुरी आसामी असमाइना चमसम येंगबदा कांगबुनी मणिपुरगी मनुंगदसु तोंगान बा कांगलुप म्याम लेइनी मतोमते इंडिविजुअल की ओइबा वाथोक मथोकपददी मदु याम लाइना मदु प्रॉब्लम तो सॉल्व तौगिबा याय अदुबु कांगबु अपुनबगी ओइरकपा तारबदी चौथोरई करिगिनो हाइबदा अपुनबना पांगलनी हाइरिबसनी अपुनबगी ओइरदी वाफमदो अवांग थाकता खनदबा यारकते वाफमदो लुना लरक्तबा यारकते करिगिनो अपुनबनीना अपुनबदो कीदबा यादे मखोइबु उसितबा यादे कांगबुदुबु इकाय खुमनदबा यादेबा नत्रा अदुनी कोसी मतंग सिदा हाइरिसे अदुना मी अमममता ओइना येंगा अबदी इंडिविजुअल येंगा अबदी उसितबसु याय लंबादा अदुगा कांगबु ओइना येंगा अबदी कांगबु दुबुदी उसितबा यादे मखोइगी कल्चर मखोइगी नाट मखोइगी चटनबी अदई मखोइगी लैरिबा खुदिंगमक्तो इकाय खुमनबा उत्तबा यादे मखोइबु उसितबा यादे ग्यान तारनी को मते खतंगा हाइरखिगे नत्रबदी अखोइगी हिंदुना पानबगी मरमदा अकाइबा अमा थोई कांगबुदुबु उसितलुद्रा तादी अकाइबदी लाओइद्रो अकाइबा लाक्तना हेक्ते इंगना सिकना पानबा आइन मफम अमा ओइबा ngamaroyeba नत्रा अदुगी एग्जांपल ओइना मखादी यंको मदु नत्रबदी कईगुमना लामलगा सजीगी मथक्ता हेक चोंगसिन ममाना कानबा मतम हेक लोइबगा ममा मचा हेक खंगनदा चाबा थकपना सिंगबदा मीगी मिनोक कीबा यावदना पंगचा पंगथक तौरबदी अखोई मियोइबा हाइबा अदु कदाई मखै ngakpa ngambage हाइबा अदु अखोइना खंगदे अदुना असमाइना कांगबु अमबु अखोइना उसितनद्रबा ओइरबदी कैदोरबा कैना मबुक लामे हाइना मादी हा माना मबुक लामेना सजी एमेता ताप फारगा सतपदा कनागी आइन कनाय कानन कशु लेते अदु मी मरक्तदी तौबा यादेदना पामेने हेता सेतना लौबा यादे मी अमबु हेक्ता लामबनेना मीगी लैबा पोतो हेक्ता अखोइना चोंगसंदना लाक्पा यादे कैगिनो मियोइबगीदी अखोइगी चटनबी लैरी मियोइबगीदी कांगबु हाइबा म लैरी मदुबु उसितना तौबा यादेबा अदुगिनिको अदुना अखोइना समाज सिदा सोसाइटी सिदा अखोइगी समाज सिगी चटनबी मयाम असि लैबना अखोइना चानिंगे हाइना पंगचा चाबा तौनिंगे हाइना पंगतौ तौबा मदो अखोइ यादेबा अदुमना तौरबदी कैतानी अखोइसे मियोइबा हाइबदो ओइबा ngamaroyeba को अदुना सिबोक्तंग तौरसिंग सिदी को सिबोक्तंग तौरसे अदुगा मसिदा अइना ताखिबा सिंगसे नखोइ ज्ञान ताबरा हाइबदो अमुक पासिलगा येंगो ज्ञान तादबा मतंग यावरेदना हयेंग नैनबगी मतमदा अखोइ अदुम नैनगदोरिनी कशिमता काइदे अदेगी अखोइगी मथंगी क्लासता अदुगी सेकंड पार्ट तो अमुक ताके को अदुनोइना पाबदी लेपा यादे को पारो फजना अदुगा ज्ञान ताबरा हाइबदो येंगो अदु अखोइ मथंगदा अमुक उनरसी ngasiगी को मतंगसिदा अखोइ लोइसिलसे अदु ज्ञान ताबरा येंगबदुमदी कावरनु लाइतो पासलगा ज्ञान ताना तौरगा उनरसी को नखोइसु नुंगाई नुंगाइना लेरो लाइतो